Matamgi Manipuri Wari channel asibu tambiriba khwai pomnamakbu taramna okjari ngasi samahausago Minoktuna Nisani kontra taruk suba tangkak amok puduna lakjari mayam punna taminarasi Braden sumagi leijaba pomba sijinaduna thiri sanabu adubu phangba kaubadi leikidri numit masing khara haukraba sida ngamba karamna leiri haiba yengi khana renki yumduda lagli thonga sanuna leirambadudha leidi leimali khanduna manungna changnakpani adubu mana manung changnakpada tawramliba ngambagi sakfamda ubada Braden du ngakri praprak jensendona gyan tandana leiriba ngambabu konkhali ngamba hey ngamba kainung tawrishiba ngamba nakana tariba syringe tomung yengli Braden thuna ngambabu managana konhanduna pukhali aduga mabu makhana putharakli amuba singna ngakni hingnaduna leina hawani thuna yangna gari da hapduna Braden ngambabu anakpa hospital amada puduna changlakli laibak phabana mana ngana thingnaduna mafam aduda purakpana kaisu thudokpa asoi angamdi yahawdri numituma doctor na hospital la leina ba haiduna khanghalli Braden gi yunggi misingda paw phawna ba yaba phawnaduna paw pikri Ningthoi mani ani so mafamduda lagduna machabu yenglei Ningthoina mana khongthang ama soiruba duna amukto daba machagi phibam kairba sakpham mayam asina khangba ngamda pangkapta kapkri singtha salakli akhoi puna phamduna wari sanai Braden su ngasidi pienaba pombado lotsinma ngamda ngang phaurakli masi pumnamakse imana khanthaba watpadagi thokpa ngaktani ichana ikhoda kanada kaisu hairamdana chatkrise luhonggadawre haiba wafam ase khangbadagini wafam se kanana mangon haiduna khanglibana haiba ngambana khangakpa tarabadi ngasi uriba phibam sidagi hena sathiba ngangtani uraktoise kaigini imana ichana ngamba luhongbage wafam hongdokloiduba ngamana safarakpase kanagi mapana no haise ima khangdre kana matana hongdokpa ngamdraba ngambabo ichana hongdoktuna ngasi aikhoina gyan tare haidana hainariba phibam ase helakpani aduga nachagi wakhal tana leiba sakpham ado ka laktuna hanadagi hena sathiba sakpham ama nachada pire imana yamna soibane handaki matang se imana yamna soibane aidi tawriba leiriba phibam mangonda khanghanba khakni de hai maduna maram oiraga aina makoi ani bo namduna sedok khaidoke haibagi wakhaldi aingonda leikhidabane icham chamna mangonda ige apamado hairamba khakni ichana yadabaduda phari khana khong thangdoklabani de imadi adubu mada aingi wahaiduda kadai yongna lana lokhibadadu mana khong thangduna chatkriba ai khangje de aina haikiba wahaida makhoida aiga yeknaba oisi haidana haikibadi leiti supnagi aigoi ba wakhalondo phongdokluba khakni aibu icham chamna makhoi ani ge wakhalna phana khanba amta ngamje pomnamak aina lanba tare de aigi dalgang toy de ichabu mangnaba ikhut mangna hu inbaga chapmana kre Braden khomge haidana tawbani adubu singthana yare toklo haibago makodo pharakpaduda makhan tarakjri amaiduna kana leithokdana lekre warawadi yamna warawani makhoiso thamoida lona thamnamba pombado ngamoktreduna chimbal wangmalana pienda khonthok thokhibani ngamana mamittamna pangthorakpada hospital gi ceiling du hana urakli masada yamna tukthaba phawbaduda makok sangauri ngauri tawre mamitu chena mukdang oiselaga tapna muk pangthorakli khudangde chikchik lawbugumba ma tawbaduda mangak du khajik chepthaduna yenglakpada drip marido khudangde thinduna leiramba ubaduda makhut oina lamduna mathong maram khangda phoidale nakanda leplamba Bradena jangsunduna ngambabu pharei ngamba kaino nang tawrisiba adumain tawnu se phajana amta layu nakhuda iloina thoi habane ai sida kadawrino ha ai gi thawramna leibani ai mu thado ai chatke ithongna paring sana lingduna leiraga kaigino noi leibo phana phonariba thado ai chatke ai gi pendaba ai gi waba thabak notki lotchindu kayam kuda thamkhaibado ai utki pheji marumdagi lona yingi mamonda ai wari haiba taki masandu kharanga sonbane Braden asukon konsinduna phambaduda lengba ngakpadi ngamde aduba areiba pangal puthokduna lengba ngamnabadi hotnari mamit anidagi wangang nangangna mapisa lepalikta tari nakanda inliva phizina majin khumduna Ningthoi pena kapli ngamba
ꯃꯨꯛꯇꯨꯅ ꯅꯥꯟꯊꯣꯛꯅꯕ ꯑꯉꯥꯎꯕ ꯑꯣꯟꯗꯨꯅ ꯂꯥꯎꯔꯤ ꯈꯣꯡꯂꯤ ꯁꯤꯡꯊꯥꯅ ꯆꯠꯇꯨꯅ ꯗꯣꯛꯇꯔꯕꯨ ꯀꯧꯔꯨꯏ ꯅꯔꯁ ꯑꯅꯤꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ ꯁꯤꯡꯊꯥꯅ ꯍꯥꯏꯗꯨꯅ ꯃꯅꯤꯡꯒ ꯂꯤꯟꯊꯣꯏꯒ ꯃꯄꯥꯟꯗ ꯊꯣꯛꯍꯟꯈ꯭ꯔꯦ ꯕ꯭ꯔꯤꯗꯦꯟꯅ ꯀꯟꯅ ꯐꯥꯔꯤꯉꯩ ꯅꯔꯁꯇꯨꯅ ꯁꯤꯔꯤꯟꯁ ꯇꯧꯗꯨꯅ ꯍꯤꯗꯥꯛ ꯀꯥꯞꯅꯕ ꯇꯧꯕꯗꯨ ꯎꯕꯗ ꯉꯝꯕ ꯃꯈꯨꯠ ꯑꯅꯤꯅ ꯕ꯭ꯔꯤꯗꯦꯟꯒꯤ ꯊꯕꯥꯛꯇ ꯈꯪꯍꯦꯟ ꯏꯟꯊꯣꯔꯛꯂꯤ ꯈꯔ ꯀꯣꯝꯊꯔꯛꯄ ꯃꯇꯥꯡ ꯑꯣꯏꯕꯒꯤ ꯄꯥꯏꯁꯤꯟꯅꯔꯝꯕ ꯃꯈꯨꯠ ꯅꯥꯟꯊꯣꯛꯂꯗꯨꯅ ꯕ꯭ꯔꯤꯗꯦꯟꯁꯨ ꯃꯅꯤꯡ ꯈꯖꯤꯛꯍꯜꯂꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯍꯦꯛ ꯀꯥꯞꯄꯕ ꯑꯩ ꯊꯨꯅ ꯁꯤꯖꯒꯗꯕꯅꯤ ꯈꯪꯉꯨ ꯑꯩꯉꯣꯟꯗ ꯅꯈꯣꯏꯅ ꯍꯦꯛ ꯁꯣꯛꯑꯕ ꯏꯊꯟꯇ ꯈꯨꯗꯛꯁꯤꯗ ꯁꯤꯖꯒꯗꯕꯅꯤ ꯈꯪꯉꯨ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯣꯛꯄꯗ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ ꯅꯪꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ ꯗꯣꯛꯇꯔꯗꯨꯅ ꯉꯝꯕꯕꯨ ꯊꯦꯝꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯖꯤꯟꯗꯨꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯛꯂꯤ ꯅꯠꯇꯦ ꯉꯥꯏꯈꯣ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥ ꯑꯗꯨ ꯉꯝꯕ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯗ꯭ꯔꯤꯞ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯌꯣꯠ ꯆꯩꯗꯣ ꯐꯠ ꯁꯠꯇꯣꯛꯇꯨꯅ ꯃꯇꯣꯟꯗ ꯗꯣꯛꯇꯔꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯅꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯒꯤ ꯋꯥꯕ ꯀꯣꯛꯀꯗꯕ ꯅꯠꯇꯦ ꯆꯪꯁꯤꯜꯂꯛꯀꯅꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯣꯛꯀꯦ ꯈꯟꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩ ꯏꯊꯟꯇ ꯁꯤꯖꯒꯅꯤ ꯉꯝꯃꯣꯏ ꯀꯩꯗꯤ ꯈꯟꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯉꯝꯃꯣꯏ ꯈꯟꯒꯅꯨ ꯕ꯭ꯔꯤꯗꯦꯟ ꯃꯈꯨꯠ ꯑꯅꯤꯗꯨ ꯅꯥꯀꯟ ꯅꯥꯀꯟꯗ ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯉꯝꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯉꯝꯕ ꯍꯤꯗꯥꯛ ꯀꯥꯞꯄꯣꯏ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯇꯧꯍꯜꯂꯣꯏ ꯁꯤ ꯅꯪꯅ ꯄꯥꯏꯔꯤꯗꯣ ꯊꯥꯗꯣ ꯑꯩ ꯂꯩꯁꯤꯗꯤ ꯀꯩꯝꯇ ꯇꯧꯍꯜꯂꯣꯏ ꯁꯤ ꯊꯥꯗꯣꯛꯑꯣ ꯄ꯭ꯂꯤꯖ ꯅꯪꯅ ꯄꯥꯏꯔꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯉꯝꯕ ꯄ꯭ꯂꯤꯖ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯁꯤꯡꯊꯥꯁꯨ ꯀꯞꯇꯨꯅ ꯉꯝꯕꯕꯨ ꯊꯦꯝꯂꯛꯂꯤ ꯉꯝꯕ ꯅꯪ ꯑꯗꯥꯏꯅ ꯇꯧꯅꯨ ꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯪ ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯋꯣ ꯌꯣꯠꯇꯣ ꯊꯥꯗꯣꯛꯑꯁꯤ ꯉꯝꯕ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯊꯥꯖꯗꯦ ꯑꯩ ꯊꯥꯖꯗꯤꯌꯦ ꯑꯩꯕꯨ ꯍꯤꯗꯥꯛ ꯀꯥꯞꯇꯨꯅ ꯄꯪꯊꯥꯍꯜꯂꯒ ꯑꯩꯕꯨ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯅꯕ ꯅꯈꯣꯏꯅ ꯁꯤꯟꯕꯅꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯃꯣꯏꯑꯦ ꯑꯩ ꯏꯊꯧ ꯌꯥꯝꯅ ꯂꯩꯔꯤꯌꯦ ꯆꯠꯂꯣ ꯅꯈꯣꯏ ꯂꯣꯏꯅ ꯆꯠꯂꯣ ꯕ꯭ꯔꯤꯗꯦꯟ ꯗꯣꯛꯇꯔꯅ ꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯣꯔꯤ ꯗꯣꯛꯇꯔ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃꯗꯤ ꯑꯩꯈꯣꯏ ꯁꯣꯜꯚ ꯇꯧꯖꯔꯒꯦ ꯍꯤꯗꯥꯛ ꯀꯥꯞꯄꯤꯔꯅꯨ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯌꯨꯝꯗ ꯄꯨꯖꯈ꯭ꯔꯒꯦ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯁ ꯑꯃ ꯇꯥꯟꯅꯕꯅ ꯐꯔꯅꯤ ꯃꯥꯒꯤꯁꯦ ꯇꯞꯂꯞ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔꯗꯨ ꯊꯣꯛꯈ꯭ꯔꯤ ꯕ꯭ꯔꯤꯗꯦꯟꯁꯨ ꯃꯌꯥꯝ ꯊꯣꯛꯈꯤꯕꯗꯨꯗ ꯉꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯌꯥꯔꯦ ꯃꯣꯏ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯅꯪꯅ ꯄꯥꯏꯔꯤꯗꯣ ꯊꯥꯗꯣꯛꯑ ꯉꯝꯕ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯗꯨ ꯊꯥꯗꯣꯛꯑꯣ ꯉꯝꯕ ꯃꯥꯅ ꯄꯥꯏꯔꯤꯕ ꯌꯣꯠꯇꯨ ꯇꯞꯅ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯤ ꯕ꯭ꯔꯤꯗꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯗ꯭ꯔꯤꯞꯀꯤ ꯃꯔꯤ ꯐꯣꯏꯗꯠꯈꯤꯕꯒꯤ ꯇꯠꯂꯤꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ ꯉꯝꯕ ꯃꯄꯤ ꯑꯣꯔꯣ ꯇꯥꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯋꯥꯅ ꯌꯦꯡꯂꯤꯕ ꯕ꯭ꯔꯤꯗꯦꯟꯗ ꯁꯦꯀꯦꯟ ꯈꯔ ꯌꯦꯡꯂꯝꯂꯒ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤꯕ ꯁꯤꯡꯊꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯇꯞꯅ ꯊꯛ ꯊꯛ ꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯤ ꯑꯩꯁꯦ ꯅꯣꯏꯅꯁꯨ ꯑꯉꯥꯎꯕ ꯑꯣꯏꯅ ꯎꯔꯕꯣ ꯕ꯭ꯔꯤꯗꯦꯟꯗꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯞꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯍꯪꯗꯨꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ ꯃꯈꯨꯠꯇ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯗꯨꯅ ꯅꯧꯊꯔꯕ ꯊꯃꯣꯏ ꯐꯥꯎꯅ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅ ꯈꯨꯝꯂꯤ ꯀꯅꯥꯅ ꯅꯪꯕꯨ ꯑꯉꯥꯎꯕ ꯑꯣꯏꯅ ꯎꯏ ꯍꯥꯏꯈ꯭ꯔꯒꯦ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯑꯉꯥꯎꯕ ꯑꯣꯏꯅ ꯎꯈꯤꯕ ꯃꯇꯥꯡ ꯌꯥꯎꯈ꯭ꯔꯒꯦ ꯀꯩꯅꯣ ꯅꯪꯅ ꯍꯪꯉꯤꯕ ꯋꯥꯍꯪꯗꯨꯕꯣ ꯀꯩꯅꯣ ꯅꯪ ꯍꯪꯉꯤꯗꯨꯕꯣ ꯑꯩꯁꯦ ꯉꯥꯎꯔꯕꯅꯤ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯃꯥꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯟꯗꯨꯅ ꯊꯝꯃꯝꯕꯅꯤ ꯑꯩꯁꯦ ꯉꯥꯎꯔꯕꯅꯤ ꯉꯝꯕ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯎꯗ꯭ꯔꯕ ꯑꯃꯇ ꯂꯩ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯩꯅꯁꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯀꯣꯏꯕꯗ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯎꯗꯤꯌꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯥꯗꯤ ꯌꯥꯎꯗꯤꯌꯦ ꯑꯩꯅ ꯃꯥꯕꯨ ꯊꯤꯕꯅꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯎꯗꯤꯌꯦ ꯑꯩ ꯃꯥꯕꯨ ꯎꯅꯤꯡꯉꯦ ꯕ꯭ꯔꯤꯗꯦꯟꯗꯨ ꯀꯞꯅ ꯀꯞꯅ ꯉꯝꯕꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯂꯤ ꯁꯤꯡꯊꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯑꯅꯤꯗꯨꯕꯨ ꯃꯀꯣꯛꯇ ꯅꯥꯟꯗꯨꯅ ꯃꯥꯁꯨ ꯀꯞꯂꯤ ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦ ꯑꯩ ꯌꯨꯝꯗ ꯆꯠꯀꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯤꯕꯣ ꯑꯩ ꯌꯨꯝꯗ ꯆꯠꯀꯦ ꯑꯩ ꯃꯥꯕꯨ ꯊꯤꯒꯗꯕꯅꯦ ꯑꯩ ꯌꯨꯝꯗ ꯆꯠꯂꯒ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯅꯦ ꯆꯠꯀꯅꯤꯌꯦ ꯌꯨꯝꯗ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯆꯟꯕꯨ ꯐꯪꯅꯕ ꯊꯤꯒꯅꯤꯌꯦ ꯐꯪꯉꯔꯣꯏ ꯑꯩꯈꯣꯏ ꯂꯤꯁꯤꯡꯅ ꯃꯥꯕꯨ ꯊꯤꯗꯨꯅꯁꯨ ꯃꯥꯗꯤ ꯂꯣꯠꯈ꯭ꯔꯕꯅꯤ ꯐꯪꯉꯔꯣꯏ ꯃꯆꯤꯟꯃꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯂꯩꯕꯅꯤ
ꯃꯥꯅ ꯂꯣꯠꯀꯦ ꯍꯥꯏꯅ ꯂꯣꯠꯈ꯭ꯔꯕ ꯃꯥꯕꯨ ꯊꯤꯕ ꯐꯪꯂꯣꯏ ꯍꯥꯏꯅ ꯐꯪꯉꯔꯣꯏꯌꯦ ꯑꯩꯈꯣꯏꯅ ꯐꯅ ꯊꯤꯗꯨꯅꯁꯨ ꯃꯥꯕꯨꯗꯤ ꯐꯪꯕ ꯉꯝꯃꯔꯣꯏꯌꯦ ꯀꯩꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯅꯣ ꯒꯝꯕ ꯐꯪꯅꯕ ꯊꯤꯅꯤꯌꯦ ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯊꯤꯒꯅꯤꯌꯦ ꯃꯥꯗꯤ ꯑꯩꯅ ꯎꯔꯣꯏ ꯈꯪꯉꯣꯏꯗꯕ ꯐꯤꯖꯤꯒꯤ ꯃꯔꯨꯞꯇ ꯂꯣꯠꯄꯅꯤ ꯂꯣꯟ ꯑꯩꯕꯨ ꯌꯦꯡꯕꯅꯤ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯃꯥ ꯈꯪꯉꯝꯒꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯀꯌꯥꯝ ꯀꯟꯒꯦ ꯍꯥꯏꯕ ꯑꯩ ꯌꯦꯡꯒꯦ ꯑꯗꯨꯃꯛ ꯑꯩ ꯂꯩꯔꯣꯟꯅꯨꯡꯗ ꯆꯪꯈꯤꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯃꯥ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕ꯭ꯔꯥ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯤꯟꯗꯣꯏꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯨ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯩꯕꯨ ꯑꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯃꯝꯃꯤ ꯃꯩꯆꯥꯛ ꯄꯨꯝꯕ ꯑꯩꯒꯤ ꯀꯣꯛꯇꯤꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯃꯝꯃꯦ ꯀꯩꯁꯨ ꯇꯧꯔꯤꯁꯦ ꯅꯪ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯄꯨꯝꯅꯃꯛ ꯐꯅꯕ ꯑꯩꯈꯣꯏꯅ ꯁꯤꯟꯒꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯝꯕꯕꯨ ꯊꯦꯝꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯣꯔꯛꯂꯤ ꯃꯌꯨꯝꯗ ꯊꯤꯟꯖꯤꯟꯒꯦ ꯍꯥꯏꯗꯅ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯉꯝꯕꯅ ꯁꯅꯥꯅ ꯂꯩꯔꯝꯕ ꯔꯦꯟꯇ ꯑꯣꯏꯅ ꯊꯤꯜꯂꯨ ꯃꯗꯨꯗ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯗꯅ ꯇꯧꯔꯛꯄꯅꯤꯉꯥꯏꯅ ꯃꯥꯕꯨ ꯃꯐꯝꯗꯨꯗ ꯑꯣꯏꯅ ꯊꯤꯜꯂꯛꯂꯤ ꯊꯤꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯤꯡꯊꯥꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯤ ꯕ꯭ꯔꯦꯗꯦꯟꯗꯤ ꯉꯝꯃꯒ ꯂꯣꯏꯅꯅ ꯃꯇꯝ ꯈꯔ ꯂꯩꯔꯅꯤ ꯍꯥꯏꯗꯅ ꯌꯨꯝꯗ ꯄꯥꯎ ꯇꯝꯅꯕ ꯍꯥꯏꯗꯅ ꯁꯤꯡꯊꯥꯗ ꯁꯤꯟꯅꯈ꯭ꯔꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯨꯗꯅꯤ ꯉꯝꯕ ꯇꯨꯃꯤꯟ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯁꯥꯗꯣ ꯁꯤꯠꯇꯨꯗ ꯉꯥꯊꯗꯨꯅ ꯆꯦꯜꯂꯤꯕ ꯒꯥꯔꯤꯗꯨ ꯌꯦꯡꯂꯤꯕ꯭ꯔꯥ ꯋꯥꯈꯜꯒꯤ ꯃꯪꯂꯥꯟꯗꯕꯨ ꯇꯥꯎꯔꯤꯕ꯭ꯔꯥ ꯇꯨꯃꯤꯟ ꯐꯝꯂꯤ ꯃꯃꯤꯠꯇꯨꯗꯤ ꯆꯦꯜꯂꯤꯕ ꯒꯥꯔꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯈꯜꯅ ꯀꯗꯥꯏꯗ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯃꯃꯥꯏꯗꯩ ꯃꯆꯤ ꯂꯦꯡꯗꯅ ꯍꯥꯏꯔꯛꯏ ꯑꯝꯇ ꯈꯥꯝꯃꯣ ꯕ꯭ꯔꯦꯗꯦꯟꯁꯨ ꯒꯥꯔꯤꯗꯣ ꯃꯐꯝ ꯆꯥꯕ ꯃꯄꯥ ꯑꯃ ꯌꯦꯡꯂꯒ ꯒꯥꯔꯤꯗꯨ ꯈꯥꯝꯂꯤ ꯋꯥ ꯉꯥꯡꯗꯅ ꯉꯝꯕ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯀꯨꯝꯊꯔꯛꯂꯤ ꯕ꯭ꯔꯦꯗꯦꯟꯁꯨ ꯍꯥꯊꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯗꯨꯅ ꯉꯝꯕꯅ ꯐꯝꯂꯤꯕ ꯗꯨꯀꯥꯟ ꯃꯄꯨꯗꯨꯗ ꯀꯔꯤꯅ ꯈꯔ ꯍꯥꯏꯈꯤꯕꯗꯨ ꯕ꯭ꯔꯦꯗꯦꯟꯅ ꯌꯧꯁꯤꯜꯂꯛꯄꯗ ꯇꯥꯕꯗꯤ ꯇꯥꯍꯧꯗ꯭ꯔꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯆꯨꯔꯨꯠ ꯄꯦꯀꯦꯠ 2 ꯄꯨꯊꯣꯛꯇꯨꯅ ꯉꯝꯕꯗ ꯄꯤꯔꯛꯂꯤ ꯉꯝꯕ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯔꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯈꯤꯕꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯐꯝꯂꯤꯕꯗꯨꯗꯒꯤ ꯃꯉꯛ ꯂꯤꯊꯣꯛꯇꯨꯅ ꯂꯥꯎꯔꯛꯂꯤ ꯄꯩꯁꯥ ꯄꯤꯔꯝꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯌꯥꯅꯤ ꯑꯩꯅ ꯄꯤꯔꯒꯦ ꯕ꯭ꯔꯦꯗꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯁꯦꯜꯗꯨ ꯄꯤꯍꯧꯔꯤ ꯉꯝꯕꯗꯤ ꯁꯨꯝ ꯆꯠꯈꯤꯗꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯤ ꯕ꯭ꯔꯦꯗꯦꯟꯁꯨ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯁꯤꯠꯇ ꯐꯝꯂꯒ ꯀꯩꯒꯤ ꯆꯨꯔꯨꯠꯅꯣ ꯅꯁꯥꯗꯣ ꯁꯣꯛꯄꯗꯣ ꯑꯗꯨ ꯇꯧꯕ ꯐꯠꯇꯦ ꯉꯝꯕ ꯆꯠꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯕꯣ ꯅꯪꯕꯣ ꯈꯨꯝꯃꯛꯈꯤꯗ꯭ꯔꯤ ꯉꯝꯕ ꯃꯁꯥꯗꯨ ꯁꯤꯠꯇꯨꯗ ꯄꯨꯂꯞ ꯉꯥꯊꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯛꯇ꯭ꯔꯤ ꯇꯨꯃꯤꯟ ꯂꯩꯅꯤꯡꯅ ꯃꯥꯜꯂꯤ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ ꯕ꯭ꯔꯦꯗꯦꯟꯁꯨ ꯉꯥꯏꯍꯥꯛ ꯉꯝꯕꯕꯨ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯌꯨꯝ ꯌꯧꯕꯒ ꯕ꯭ꯔꯦꯗꯦꯟꯅ ꯒꯥꯔꯤ ꯍꯦꯛ ꯈꯥꯝꯕꯒ ꯉꯝꯕ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯀꯨꯝꯊꯔꯒ ꯃꯊꯛꯀꯤ ꯀꯥꯗꯨꯗ ꯀꯥꯈꯠꯈ꯭ꯔꯤ ꯉꯁꯥꯏ ꯃꯥꯕꯨ ꯄꯨꯈꯤꯕ ꯃꯑꯣꯡ ꯎꯍꯧꯕꯁꯤꯡꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯕꯨ ꯌꯦꯡꯍꯧꯕꯅꯤ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯀꯅꯥ ꯑꯃꯇꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯕ꯭ꯔꯦꯗꯦꯟꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯃꯥꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯕ꯭ꯔꯦꯗꯦꯟꯅ ꯆꯪꯂꯛꯄꯗꯨꯗ ꯉꯝꯕ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯐꯃꯨꯡ ꯃꯃꯥꯡꯗꯨꯗ ꯃꯈꯣꯡ ꯅꯥꯝꯃ ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯆꯨꯔꯨꯠ ꯃꯆꯩ ꯑꯃ ꯆꯞꯇꯨꯅ ꯑꯃꯨꯛ ꯑꯅꯤ ꯃꯆꯤꯟꯅ ꯊꯥꯡꯖꯤꯟꯗꯨꯅ ꯃꯗꯨꯗꯒꯤ ꯀꯥꯝꯊꯣꯔꯛꯄ ꯃꯩꯈꯨꯅ ꯃꯁꯛ ꯎꯍꯟꯗꯕ ꯃꯈꯩ ꯇꯨꯃꯤꯟ ꯃꯤꯠꯇꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯕ꯭ꯔꯦꯗꯦꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯝꯕꯅ ꯐꯝꯕꯒꯨꯝ ꯃꯥꯁꯨ ꯐꯝꯊꯔꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯉꯝꯕꯅ ꯊꯛꯄꯒꯤ ꯂꯩꯔꯝꯂꯤꯕ ꯆꯨꯔꯨꯠ ꯎꯄꯨꯗꯨꯗꯒꯤ ꯆꯨꯔꯨꯠ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯥꯁꯨ ꯆꯪꯈꯠꯂꯤ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯊꯣꯛꯇꯨꯅ ꯉꯥꯡꯕ ꯍꯩꯕꯅꯤ ꯑꯩꯒꯤ ꯁꯣꯏꯕ ꯃꯄꯥ ꯄꯨꯊꯣꯛꯄꯗ ꯑꯋꯥꯕ ꯑꯣꯏꯗꯕꯅꯤ ꯅꯪꯗꯤ ꯑꯩꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯩꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥ ꯏꯄꯥꯗꯒꯤꯁꯨ ꯅꯪꯅ ꯍꯦꯟꯕꯅꯤ ꯅꯪꯒꯤ ꯃꯊꯪ ꯁꯤꯡꯊꯥꯅ ꯑꯣꯏꯕꯅꯤ ꯃꯔꯨꯞ ꯑꯣꯏꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯅꯈꯣꯏꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯛꯇꯒꯤ ꯃꯀꯣꯛ ꯏꯊꯪ ꯊꯪꯅ ꯂꯩꯕ ꯃꯇꯥꯡ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯈꯟꯈꯤ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯔꯨ ꯍꯨꯟꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯊꯦꯡꯅꯔꯦ ꯃꯥꯒ ꯅꯈꯣꯏꯅ ꯍꯦꯟꯍꯟꯒꯦ ꯈꯟꯕꯅꯤ ꯌꯥꯈꯤꯗ꯭ꯔꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅ ꯊꯝꯕ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯆꯤ ꯂꯦꯡꯉꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯅꯁꯨ ꯆꯤꯡꯊꯒꯦ ꯍꯣꯠꯅꯔꯨꯗ꯭ꯔꯦ ꯍꯦꯟꯅ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯔꯦ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯏꯊꯤꯕ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ ꯃꯥꯅ ꯉꯝꯈ꯭ꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯑꯩꯁꯦ ꯀꯌꯥ ꯁꯨꯕ ꯃꯐꯝ ꯀꯟꯗꯨꯅ ꯂꯩꯕꯅꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯅ ꯃꯤꯀꯞ ꯑꯃ ꯑꯣꯏꯁꯤꯜꯂꯤꯉꯩ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ
ꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯤ ꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯊꯃꯣꯏꯁꯨ ꯋꯥꯈꯜꯁꯨ ꯄꯨꯛꯅꯤꯡꯁꯨ ꯄꯨꯝꯅꯃꯛ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯕꯨꯅ ꯅꯨꯄꯥꯅꯤ ꯉꯝꯅꯕ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯈꯪꯍꯧꯔꯣ ꯍꯥꯏꯗꯅ ꯅꯨꯡꯁꯤ ꯃꯃꯤ ꯀꯌꯥ ꯊꯝꯃꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯉꯥꯡꯂꯤ ꯉꯝꯕꯗꯣ ꯃꯤꯠꯌꯦꯡꯁꯨ ꯍꯣꯡꯗꯦ ꯐꯝꯂꯤꯕ ꯐꯤꯕꯝꯁꯨ ꯀꯥꯏꯗꯦ ꯍꯣꯡꯂꯤꯕ ꯍꯥꯏꯕꯕꯨ ꯈꯣꯟꯖꯦꯜꯗꯨꯗꯤ ꯅꯤꯛꯂꯤ ꯃꯃꯥꯏꯗꯨꯗ ꯌꯦꯡꯉꯨꯔꯕꯗꯤ ꯃꯄꯤ ꯁꯣꯏꯗꯅ ꯇꯥꯔꯝꯃꯅꯤ ꯑꯗꯨꯕꯨ ꯕ꯭ꯔꯦꯗꯦꯟ ꯌꯦꯡꯗꯦ ꯆꯨꯔꯨꯠꯇꯨ ꯑꯃꯨꯛ ꯆꯤꯡꯗꯨꯅ ꯊꯃꯣꯏꯗꯨꯒꯤ ꯋꯥꯀꯠꯇꯣ ꯃꯥꯁꯨ ꯇꯥꯔꯤ ꯉꯝꯕ ꯆꯨꯔꯨꯠꯇꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯆꯤꯡꯂꯒ ꯅꯥꯇꯣꯟꯗꯒꯤ ꯃꯩꯈꯨꯗꯨ ꯀꯥꯝꯊꯣꯔꯛꯇꯨꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯂꯤ ꯅꯪ ꯍꯥꯏꯌꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯏꯁꯥꯅ ꯈꯪꯕ ꯈꯪꯗꯕ ꯄꯨꯝꯅꯃꯛ ꯋꯥꯍꯩꯅ ꯅꯠꯇ꯭ꯔꯒ ꯊꯕꯛꯅ ꯇꯥꯛꯇꯨꯅ ꯂꯥꯛꯂꯤ ꯑꯩꯅ ꯈꯪꯉꯝꯗꯕ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯅꯪꯅ ꯍꯥꯏꯗꯨꯅ ꯈꯪꯕ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ ꯃꯨꯟꯅ ꯈꯪꯊꯔꯛꯄꯗ ꯆꯨꯝꯃꯛꯅꯤ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕꯗꯣ ꯏꯁꯥꯅ ꯌꯥꯏ ꯑꯗꯨꯕꯨ ꯕ꯭ꯔꯦꯗꯦꯟ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯩ ꯋꯥꯈꯜ ꯏꯁꯤꯡ ꯊꯣꯛꯅ ꯈꯜꯂꯤ ꯇꯧꯕ ꯌꯥꯕ ꯋꯥꯈꯜ ꯇꯧꯔꯦ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯑꯩꯒꯤ ꯋꯥꯍꯩ ꯏꯇꯧ ꯄꯨꯝꯅꯃꯛ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯈꯪꯗ꯭ꯔꯤ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯀꯗꯥꯏꯗ ꯁꯣꯏꯈ꯭ꯔꯒꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯔꯤꯅꯣ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯗꯣꯔꯤꯔꯥ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯖꯕ ꯊꯤꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯦ ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯅꯪꯅ ꯑꯝꯇ ꯍꯥꯏꯌꯨ ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯀꯗꯥꯏꯗꯅꯣ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯩ ꯏꯁꯥꯗ ꯑꯝꯇ ꯇꯥꯎ ꯕ꯭ꯔꯦꯗꯦꯟ ꯏꯁꯥꯒꯤ ꯏꯔꯥꯜ ꯈꯪꯉꯒ ꯑꯩ ꯄꯦꯟꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯝꯕ ꯑꯩꯒꯤ ꯑꯁꯣꯏꯕ ꯏꯔꯥꯜ ꯇꯥꯛꯇꯨꯅ ꯑꯩꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯑꯩ ꯋꯥꯔꯦ ꯃꯥꯅ ꯄꯥꯝꯖꯅ ꯄꯤꯔꯝꯕ ꯃꯩꯆꯥꯛꯁꯤꯅ ꯑꯩꯒꯤ ꯏꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯛꯂꯛꯄꯗ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯋꯥꯔꯦ ꯑꯁꯨꯛ ꯀꯟꯕ ꯃꯩꯆꯥꯛꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯀꯩꯒꯤꯅꯣ ꯑꯩ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯈꯪꯅꯤꯡꯉꯤ ꯃꯗꯨꯒꯤ ꯃꯔꯝꯁꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯉꯥꯎꯆꯠꯅꯔꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯝꯃꯝꯃꯕ꯭ꯔꯣ ꯃꯥꯅ ꯉꯝꯕ ꯏꯆꯟꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯥꯁꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯩꯁꯨ ꯈꯟꯊꯕ ꯇꯧꯗ ꯅꯪꯕꯨ ꯑꯁꯨꯝꯅ ꯋꯥꯍꯟꯗꯨꯅꯗꯤ ꯊꯝꯃꯝꯃꯣꯏ ꯉꯝꯕ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯊꯤꯈꯤꯁꯤ ꯃꯥ ꯁꯣꯏꯗꯅ ꯊꯣꯔꯛꯈꯤꯅꯤ ꯄꯥꯔꯤ ꯂꯩꯍꯧꯔꯤ ꯅꯪꯕꯨ ꯅꯊꯟꯗ ꯂꯪꯊꯣꯛꯑꯝꯕ ꯄꯥꯔꯤꯒꯤ ꯃꯔꯝꯅꯤ ꯑꯗꯨꯅ ꯄꯥꯔꯤꯒꯤ ꯌꯦꯡꯗꯨꯅ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯃꯔꯝꯗꯨꯅꯤ ꯑꯩꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯤꯕꯗꯤ ꯑꯗꯨꯅꯤ ꯑꯩꯒꯤ ꯏꯔꯥꯜꯅꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯣꯏꯕ ꯃꯔꯝꯅ ꯑꯩꯕꯨ ꯂꯪꯊꯣꯛꯇꯨꯅ ꯆꯠꯂꯤꯕ꯭ꯔꯥ ꯕ꯭ꯔꯦꯗꯦꯟ ꯅꯪ ꯍꯥꯏꯌꯨ ꯀꯅꯥꯒꯤ ꯃꯔꯥꯜꯅꯅꯣ ꯃꯥꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄꯁꯦ ꯍꯥꯏꯌꯨ ꯕ꯭ꯔꯦꯗꯦꯟ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯊꯃꯣꯏꯗꯨꯗꯤ ꯆꯩꯅꯥ ꯐꯪꯗꯕ ꯖꯥꯠꯂꯥ ꯉꯝꯕ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅ ꯍꯥꯏꯃꯤ ꯅꯪꯕꯣ ꯅꯁꯥꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ ꯅꯃꯤꯠ ꯅꯃꯥꯏꯒꯗꯣ ꯏꯀꯨꯠ ꯀꯨꯠꯂꯤ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯝꯕ ꯏꯆꯟꯕꯨ ꯊꯤꯅ ꯅꯪꯁꯨ ꯅꯁꯥꯗꯣ ꯐꯅꯕ ꯍꯥꯟꯅ ꯑꯝꯇ ꯁꯦꯝꯁꯤ ꯃꯥꯅ ꯑꯩꯒꯤ ꯁꯤꯒꯨꯝꯕ ꯁꯛꯐꯝꯁꯦ ꯎꯅꯤꯡꯕꯒꯤ ꯑꯩꯕꯨ ꯁꯨꯝꯅ ꯊꯝꯃꯝꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯅ ꯊꯥꯖꯕ ꯉꯝꯗꯕꯅꯤ ꯃꯤꯔꯥꯏꯒꯤ ꯌꯥꯎꯅ ꯃꯤꯔꯥꯏꯕꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ ꯂꯩꯕ ꯑꯩꯒꯤ ꯁꯛꯐꯝꯗꯨꯅꯤ ꯃꯥꯅ ꯐꯤꯖꯪ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯥꯅ ꯎꯅꯤꯡꯕꯁꯨ ꯎꯍꯟꯒꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯅ ꯀꯔꯝꯅ ꯃꯥꯅ ꯄꯤꯔꯝꯕ ꯆꯩꯅꯥ ꯈꯥꯡꯕ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯎꯍꯟꯒꯅꯤ ꯉꯝꯕ ꯁꯤꯈꯤꯕꯁꯨ ꯉꯝꯅꯤ ꯃꯤꯀꯨꯞꯁꯤꯗ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯈꯥꯡꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯕꯇꯛꯇ ꯃꯥꯅ ꯑꯩꯒꯤ ꯁꯛꯐꯝ ꯀꯥꯏꯔꯤꯕꯩ ꯇꯧꯁꯦ ꯎꯠꯂꯝꯗꯅ ꯑꯩ ꯁꯤꯔꯣꯏꯒꯦ ꯑꯩꯒꯤ ꯑꯋꯥꯕ ꯃꯌꯦꯛ ꯁꯦꯡꯅ ꯃꯉꯣꯟꯗ ꯎꯠꯂꯝꯈꯤꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯁꯤꯊꯔꯕ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯁꯦ ꯄꯨꯗꯨꯅ ꯑꯩ ꯆꯠꯈꯤꯅꯤꯌꯦ ꯏꯊꯟꯇ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯒꯤ ꯁꯛꯐꯝ ꯎꯍꯧꯕ ꯅꯪꯗ ꯑꯩꯅ ꯍꯥꯟꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯕ ꯕ꯭ꯔꯦꯗꯦꯟ ꯅꯪ ꯃꯉꯣꯟꯗ ꯇꯝꯃꯨ ꯆꯞ ꯃꯥꯟꯅꯅ ꯇꯝꯃꯨ ꯉꯝꯕꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯁꯣꯜꯂꯝꯃꯤ ꯀꯌꯥꯝ ꯋꯥꯖꯈꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕ ꯍꯥꯏꯕꯗꯣ
ꯅꯪꯅ ꯇꯝꯃꯨ ꯕ꯭ꯔꯗꯔ